lamdadi nongmai fabagi pau itata de tampakta de salak sare pambaina luchingba UNLF ki kedar mari fare afaba makhagi nongmai kunthagani pan drone jammer Futhakhre Manipur Police na luchingba Joint Security Forces na Lamsang Police Station ki manung chana laiba lamdeng da chathakiba akhanaba operation da pambaina luchingba UNLF ki kedar mari yamnaba khulai ga kona na fagatli haina Police na phongdoragli Imphal West के SP के ऑफिस ता पांगथोप पावगे मिफम अमादा SP खेत्री मयुम सेवकांतोना हाई लमसांगी मफम अमादा लुतौखिबा खुलाई अमादी दोंगमै मरु योनबगी लिखुन अमा फंगबदगी लमसांग पुलिस स्टेशन न कोनबा लमदेंगदा अखनबा ऑपरेशन अमा चथखी ऑपरेशन अदुदा पांबाइना लुचिंगबा UNLF की एक्टिव कैडर अनि इंचार्ज LMG अनि मैगजीन अहुम अमादी कापथोखिबा दोंगमै मरु राउंड तरागा मरिगा कोनना फागतकी फारबा मियोइसिंग अदुदी मयांग इम्फाल Kokchai degi Haisnam Thomas Kungamapan Amadi Lamsang Haibong Pokpi May Lekai degi Arambam Tom Tom Kungamapan ni Mio ani Adu Fabigi Tabak Chatharingai da Makoy Galoina Basing na Security Force tamna Nongmai Kapsilak Padagi Nakal ani Kutongnaki Matung Tarakpada Nongmai Kapsilak Pada Chenaba Kedar ani Faki Farba Mio ani Adudi Ning Thozam Rakesh Singh Amadi Chinga Kamahes Kawi SP Sibakanta na Makata na Hai Fagalaba Kedar Singh Adu Wahang Paun Chathabada Pambay na Luchingba UNLF ki Lance Corporal Naurem Bijoy Elias Machagi gathang matung ina khulai yonaba lakhibani haiduraki mamang dasu police tagi lakhiba khulai madi nomai maru sing yonbada chene haina haiduraki combined forces na makata na chatharakpa operation ni saruk ama oina ngasi Manipur Police Assam Rifles amadi CRPF ki apunba team amana lamdeng da laiba lengang na yaba pidaba pambay na luchingba UNLF ki kem amada thihumbagi thabak chathabada khulai kungamapan fagat pangam ki fagalaba khulai sing adugi manungda AK series ki rifle taraga mathoi M series ki ahum sniper ama carbine ama gas gun ama air gun ama shotgun single barrel mapan pump action single barrel ani double barrel mari single barrel ani 3-inch mortar ani RPG 7 ama pokai hannaba machak sing entry drone jammer nu chingba yauri combined security force nangarang fagat ki bakhulai sing di AK series ki taraga taruk 9mm pistol mari M21 rifle ahum M4 rifle ama M16 rifle mari amasung 0.22 gi rifle amani masiga tharaga punna khulai kunthraga nipani hari police tagi lakhiba khulai gi maramda khangba leirabadi manaknakpa police station singda report tawbiu lamda masida ingtapa phibam hanjil hanaba honabada micham yamgi cooperation mathau tai haina sumangna makha tana phongdokhi kangpokpi dagi kuki nupi lawraga laiba Nepali ama kuki oiraboi ningduna tamthina Futhakhre Kuki Singna Naga taruk hostes oina fajenduna thamkhibagi tension wangna lainaring echerak sidanga si ayu kangpokpi dagi kuki nupi lawraga laiba Nepali ama liangmai Naga volunteer singna kuki oiraboi ningduna faraga tamthina Futhakhre hari Naga volunteer singna faraga tamthina Futhakhra mioi adugi mamingna Ramesh Bandari kawi adumakpu kuki nupi adu lawduna luhonglaba matung mahaki maming asi Thangtinlen Dongel haina onthokibani kangpokpi district ki Sai 2 sub division gi makhada IDP ama oina register tawriba misak amani Imung manungi mioi singna phongdorakibagi matung inadi Ramesh Bandari asi ngasi ayuk kangpokpi bazar da chengwan bachatpada thaudo adu thokibani Naga volunteer sing aduna Ramesh Bandari bu kuki oiraboi ningduna mahakpu faraba matung da mamit punsin ki loina pung ke achumna fu chaibagi thawong chathaki tungda Gorkha community na Ramesh Bandari asi Nepali community gi mioi ni haina pau faungnaraba matung da thadorakibani Soklaba Ramesh Bandari local hospital amada laying bagi thabak chathari thaudo adugi matangda Ramesh Bandari gi loina bikuki nupi Nemlam Dongel na haikibada ma ki mapuroiba kangpokpi bazar da nongmagi tangai fadaba pochei sing leiba chatpada mioi sing aduna fakibani adubu halakpa matamda di hakchangi mafam kaya da soklaga halaki ma ki mung manung asi kangluf ki irang na maram oiraga lanjen aduna hojik sapar maina da lairi haukiba chai 2012 da Ramesh Bandari ga mahaka kangpokpi da luhongki madugi matung da mahaki mapuroiba asi Christian lining chatpaga loina na ing 2016 da Thangtilen Dongel haina maming onthokibani mahaki Aadhaar card yauna official documents sing da so Thangtilen Dongel haina entry tawi makhoi ani hojik sapar maina amasung masigi manaknakpa jaga sing da water bottling farm amada thabak tawduna leibani mahaki mapuroiba na ngasi kangpokpi bazar da pot leiba chatpada mioi kharana khamlaga mahaki saktak se asi puthongna bahai ki adubu Ramesh Bandari na karimata puthoktabadagi mioi sing aduna mahakpu masada check tawba matamda Aadhaar card ta Thangtilen Dongel haina iramkhiba adudagi faraga mamit punsin ki loina na tongan ba mafam kaya da puraga fu chaiduna wahang pahun chathagi matam aduda Ramesh Bandari na mahak masamak Nepali ni kuki nupi adu lawraba matungda mahaki maming adu Thangtilen Dongel onthokibani haina phongdoki adubu tungda Gorkha community gi maikai dagi pau faurba matungda Nepali ni haiba khangbadagi thadorakibani maraksida kuki jo community gi maikai dagi lairiba kangluki irang asigi manungda atamnana civilian singi identity da target tawre hana pendaba phongdoragli Visal Marta bom thamjil lamlei ngasi ayu angan bada Thobal police station gi matung chanba Thobal kaithel da laiba Visal market ta bom ama thamjil lamle loina na bom adugi manakta KCP PWG
next IED blast haina thaba cherol amasu iraga thamlamkhi Bisal Marta bom leire haibagi pau tabaga mafam aduda Thawbal police station gi team ama laktuna bom adul asoi angam yaudra laukhalaba matung diffuse tawkre panba yabadi Thawbal kaithia da leiriba Bisal Mart asi kaithel asidagi kilometer 6 lom haidoklaga hangadabani haina KCB PWG gi maikaidagi mamangdagi Jackson Warol thamlakhiba laikhrabani hi ahum helaklaba Manipur gi Irang Center na political will amaga loinana loishinaba honadriba karigino ibobi Mamang chahi gi April 19 da Jammu and Kashmir gi Pahalgam da terrorist na attack chathaduna micham miyam kaya hatkiba thawdo adugi matangda India lengang na operation Sindur chathaduna Pakistan da leiba terrorist ngi base sing da bomb amasung misal kapsinuna chapchana paukhum piba ngamkhraga chahi ahum helaklaba Manipur gi Irang si loishinaba center na political will ama leina thabak tawba ngamdaba karigino haina former chief minister Okamri Bobina phongdokhrei ngasi MPCC na sinduna haukiba Chahi 1991 gi May 21 da matam adugi Prime Minister Rajiv Gandhi bu terrorist na human suicide bomb plan tawduna attack tawkhibagi thawdo adu ningsengduna Congress Bhavan da pangthokhiba 35 suba anti terrorism day gi thoramda o ibovina wafam asi phongdokladuna makhata na haikibada haukiba chahi 2023 gi May ahum dagi state asi da chatharakiba laibaki Irang asi hojik chahi ahum hele Irang asi na maram oraga mara leijadraba Miyoi kaya sikre kaya amana thiba khangdana mangkhre makhata na miyoi kaya amasu hatpa leptri asigumba terrorism gi thawong asi chatharakpa chahi ahum helaba fawba Prime Minister Narendra Modi amasung Union Home Minister Amit Shah na waroisin amata purakpa ngamdana ngasi fawba leiri Irang asi tasenga loisinba ngamdrabara natraga loisindana thamlibra haibasi oiragliba phibam asina achauba wahang ama oire Prime Minister Narendra Modi na India gi mafam amata da terrorist gi thawong sing chatharakpada madu khangduna khak leiroi chap chapa pakhum pigani haina makhau pongna lauri aduga Manipur na terrorism gi thawong sing asi free thariba sina Manipur asi India gi state ama natrabra haina phongdokhi Mikhal gi khudong chaba lauduna khunai asibu mangna bahona ba khudakta lepkadabani MC unification democracy chatpa India gumbadadi micham yam gi chawkhat thorang mapung fana paikhatpa ngam gadaba afaba luchingba khanabagi chahi manga gi oina pangthokliba India gi mikhal asi micham yamna afaba luchingba khalaunabagi yamna maru oiba thaba amani maram aduna chahi manga gi oina pangthokliba MP amasung MLA khanaba pangthokliba mikhal asi gi khudong chaba lauduna kanagumba amata na sotharaba kanglei khunai bu mangna bahona ba sing khudakta lepkadabani haina KCB PWG MC unification gi PRO chingkhai ngan mana thadorakpa cherol amana hairi cherol asina makhata na hairibana lubasina India gi mikhal da thoina thausade adubu hingna asibaga pangkhak oiraba kanglei pakbu manghan takhanaba honariba miyoi khara sidi makhutagi kalhaunaba matam gi pangthokliba mikhal singda afaba mihut uchingba khanaba honabagi tangai fadaba lei mikhal ga mari lainana kanglei khunaina afaba achangba miyang gi mihut kalhaunaba khananainaba yaribadi Indiana British ki makhutagi ningkha tamdringai digi tongan ba kanglu furuf kayana khundariba kanglei pa asi ningthaupan ba isagi lengaklon mapung phana leijaba ningkha tamba leiba ama oina leirakibani laibak thibadagi matam adugi ningthau macha singi marakta ningthau khuba munaba manba mawongi landa kaya dagi matam duda kanabu sumikha pondana maning makha tamna panjora makanglei pa asi Myanmar amasung British ki mikha pona chahi kaya hingki tungda kanglei pa ke apunbagi thauna amasung tungi lambi uba thauna faraba kanglei cha kaya na hona badagi kanglei pa asi Myanmar amasung British na chingbadagi amu hana ningkha tamba hanjilakhibani matam ama Southeast Asia da ningkha tamna isagi pothok na ningtamna chajaba secha injaba ningthaupan balaiba ama oina leirakhiba kanglei pa asi Indiana British ki makhutagi ningtamba phangdringai dagi ngankhatna ningkha tamkhiba kanglei pa asi hojikti India da namtin tin khibadagi hiram khudingmakta sothaduna lakli hojiksu hiram kaya da sotharaba India dagi niraga hingliba kanglei pa asi chawkhat maikai da changsinaba India gi maring marangba political system asi hongdoktuna matam gi pangthokliba mikhalda achangba afaba kanglei pa ama ohenaba asengba luchingba ama khalauba tangai fade masida kanagumana mikhal gi khudong chaba lauduna kanglei khunai asi mangtaknabadi hotnaba lepkadabani natragadi kanglei miyamgi asonbana thankibadagi ikuidringaida Bangladesh ta thokiba Gen Z natraga Gen Z ki misi mina nangkhiba ihau handakta South India gi mikhalda film actor Joseph Vijoyna luchingba BBK TV ke kauba regional political party na chawna mai pak tuna chief minister oikiba kanglei miyam khak natana male miyam na khangna unari basini India gi molaba political system asi chumthok minabagi mahutta kanagumana mikhal gi khudong chaba lauraga chamjaraba voter singda apang basiduna drug heroin and 10 tablet yu yauna mikhal gi nisa pizaba airba tola taraba singbu nungsiba saduna selfie duna Mamit than ba pumnama asigi mathakta mikhal gi mingda chakcha haijana ba sinba mikok yum kok thiduna sel yen ba amasung loram ba thengnarabadi lubasina chenari ba singi mathakta akan ba chairak pigani hairi Kuki amasung Naga anina hostage oina fajin nariba sigi matang da lenga na lokhali ba thabak peningai oide ripko
ꯊꯥ ꯑꯁꯤꯒꯤ 13ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯂꯣꯡ ꯕꯥꯏꯐꯩ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯌꯥꯎꯅ ꯆꯤꯟ ꯀꯨꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯍꯣꯁꯇꯦꯁ ꯑꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯕ ꯃꯤꯆꯝ ꯅꯥꯒꯥ 19 ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 2 ꯁꯨꯕꯗ ꯅꯨꯄꯤ ꯑꯉꯥꯡ ꯃꯤꯑꯣꯏ 12 ꯊꯥꯗꯣꯛꯂꯒ ꯅꯨꯄꯥ 3 ꯊꯝꯍꯧꯕ ꯅꯥꯀꯜ ꯑꯃꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯅꯥꯒꯥ ꯀꯥꯡꯕꯨ ꯑꯃꯅ ꯀꯨꯀꯤ ꯃꯤꯆꯝ 14ꯕꯨ ꯃꯗꯨꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯑꯣꯏꯅ ꯐꯥꯖꯤꯟꯅꯈꯤꯕ ꯇꯝꯊꯤꯔꯕ ꯍꯣꯁꯇꯦꯁꯀꯤ ꯊꯕꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯥꯡ ꯑꯁꯤꯗꯤ ꯃꯤꯌꯥꯝꯅ ꯑꯄꯦꯟꯕ ꯁꯨꯛꯑꯣꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯔꯤꯖꯅꯦꯜ ꯏꯟꯗꯤꯖꯤꯅꯁ ꯐꯣꯔꯝ ꯐꯣꯔ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯔꯤꯞꯀꯣ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯍꯣꯁꯇꯦꯁꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯥꯒꯥꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤ ꯃꯤꯆꯝꯁꯤꯡ ꯑꯗꯨꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯝꯂꯤ, ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯈꯨꯠꯁꯤꯟꯅꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯃꯛ ꯁꯤꯚꯤꯂꯥꯏꯖ ꯁꯣꯁꯥꯏꯇꯤ ꯑꯃꯒꯤ ꯋꯥꯉꯥꯡꯅꯤ꯫ ꯏꯪ 1977ꯗ ꯍꯣꯁꯇꯦꯁꯀꯤ ꯃꯔꯝꯗ ꯂꯧꯈꯤꯕ ꯖꯦꯅꯦꯚꯥ ꯀꯟꯚꯦꯟꯁꯟꯒꯤ ꯑꯦꯗꯤꯁꯅꯦꯜ ꯄ꯭ꯔꯣꯇꯣꯀꯣꯜꯕꯨ ꯉꯥꯛꯅ ꯐꯣꯡꯗꯣꯛꯄ ꯐꯤꯔꯦꯞ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯅꯥꯀꯜ ꯑꯃꯗꯅ ꯆꯤꯟ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤ ꯈꯪꯂꯕ ꯁꯦꯅꯤꯟꯆꯤꯠꯇ ꯍꯤꯡꯍꯧꯔꯕ ꯚꯤꯛꯇꯤꯝꯁꯤꯡꯅ ꯃꯤꯠꯅ ꯎꯍꯧꯔꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯀꯨꯀꯤꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯤꯝ ꯑꯃꯗꯤ ꯁꯨꯗ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ KNFꯅ ꯅꯥꯒꯥ 3 ꯐꯥꯖꯤꯟꯕ ꯂꯩꯇꯦ, ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯗꯒꯤ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯃꯛꯇꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛꯇ ꯐꯣꯡꯅ ꯁꯧꯒꯠꯄ ꯋꯥꯉꯥꯡ ꯑꯃꯗꯤ ꯐꯤꯔꯦꯞꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯅꯥꯒꯥꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤꯕ ꯆꯤꯟ ꯀꯨꯀꯤ 13 ꯗꯨꯁꯨ ꯃꯤ ꯂꯟꯕ ꯄꯨꯡꯐꯝ ꯑꯃꯒꯤ ꯑꯆꯪꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯛꯂꯕꯗꯤ ꯆꯤꯟ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯈꯪꯕ ꯉꯝꯒꯗ꯭ꯔꯥ? ꯃꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯝꯗꯝꯁꯤꯗ ꯀꯔꯤꯃꯠꯇ ꯊꯣꯛꯇꯕꯒꯨꯝ ꯃꯣꯡ ꯍꯥꯗꯅ ꯂꯩꯁꯤꯟꯕ, ꯚꯤꯗꯤꯑꯣ ꯑꯣꯐꯤꯁ ꯁꯪꯒꯥꯕ, ꯊꯣꯡ ꯁꯪꯒꯥꯕ ꯑꯃꯗꯤ ꯂꯝꯕꯤ ꯀꯣꯏꯂꯥ ꯊꯥꯕꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯀꯟꯅ ꯇꯛꯁꯤꯜꯂꯒꯅ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯕꯁꯤꯗꯤ ꯗꯥꯏꯇ ꯂꯧꯗꯕꯒꯤ ꯋꯥꯉꯥꯡꯅꯤ꯫ ꯍꯧꯖꯤꯛ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯤ ꯀꯟꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯃꯤ ꯁꯤꯔꯒ ꯑꯦꯛꯁ-ꯒ꯭ꯔꯦꯁꯤꯌꯥ ꯌꯦꯟꯕꯒꯤ ꯊꯕꯛꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯗꯦ꯫ ꯃꯤ ꯐꯥꯗꯦ ꯈꯪꯗꯦ ꯍꯥꯏꯕꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯤꯡ ꯐꯨꯗꯣꯛꯄ ꯉꯝꯗꯅ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯤꯐꯥ ꯃꯤꯄꯨꯟ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯐꯝꯗꯨꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯒ꯭ꯔꯨꯞ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ, ꯀꯤꯝ ꯑꯃꯗꯤ ꯂꯩꯂꯣꯟꯈꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯀꯧꯈꯠꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯋꯥꯍꯪ ꯄꯥꯎꯍꯟ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯣꯁꯇꯦꯁꯁꯤꯡꯗꯨ ꯁꯣꯏꯕꯗꯒꯤ ꯁꯤꯈꯤꯔꯝꯕ ꯊꯣꯛꯂꯕꯁꯨ ꯑꯁꯤꯕ ꯃꯁꯥꯗꯨ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯃꯁꯤ ꯂꯩꯉꯥꯛ ꯑꯃ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯊꯧꯅꯤ꯫ ꯃꯁꯤ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ CM ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯊꯧꯁꯥꯗꯕꯗꯒꯤ ꯃꯤꯑꯣꯏ 3 ꯑꯗꯨ ꯍꯥꯠꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯔꯛꯄ ꯌꯥꯏ꯫ ꯃꯨꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯕ꯭ꯂꯦꯝ ꯒꯦꯝ ꯑꯃꯗꯤ ꯚꯤꯛꯇꯤꯝ ꯀꯥꯔꯗ ꯁꯥꯟꯅꯕꯗ ꯂꯩꯉꯥꯛꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯣꯏꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯍꯟꯅꯕ ꯁꯦꯟꯇꯔꯒꯤ ꯋꯥ ꯉꯥꯛꯇ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯂꯝꯗꯝꯁꯤꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯐꯤꯔꯦꯞ ꯂꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ NRC ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁ 2027 ꯌꯩꯊꯣꯛꯅꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ CMꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯏꯪ 1951ꯗ ꯕꯦꯁ ꯌꯔ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁ 2027 ꯌꯩꯊꯣꯛꯅꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯦꯟꯗ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ, ꯑꯣꯐꯤꯁ ꯑꯣꯐ ꯗꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜ ꯑꯦꯟꯗ ꯁꯦꯟꯁꯁ ꯀꯃꯤꯁꯅꯔ, ꯏꯟꯗꯤꯌꯥ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ, ꯅ꯭ꯌꯨ ꯗꯦꯜꯂꯤꯗ JFDꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ JFDꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯔꯥꯡ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕꯁꯤꯡꯗꯤ ꯃꯔꯨꯑꯣꯏꯅ 1951ꯗ ꯕꯦꯁ ꯌꯔ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁ 2027 ꯑꯁꯤ ꯌꯩꯊꯣꯛꯄꯤꯌꯨ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯂꯣꯟꯅꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯒꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯁꯔꯨꯛꯇ ꯂꯩꯕ ꯕꯣꯔꯗꯔ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯂꯣ ꯀꯥꯏꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥ ꯆꯦꯛ ꯇꯧꯗꯕ ꯃꯑꯣꯡꯗ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯣ ꯀꯥꯏꯅ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯊꯣꯛꯍꯟꯗꯨꯅ ꯏꯟꯗꯤꯖꯤꯅꯁ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯏꯂꯦꯛꯇꯣꯔꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ, ꯂꯦꯟꯗ ꯔꯥꯏꯠ, ꯁꯣꯁꯤꯑꯣ-ꯏꯀꯣꯅꯣꯃꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ, ꯏꯟꯇꯔꯅꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯃꯁꯛ ꯈꯪꯗꯣꯛꯇꯅ ꯑꯃꯁꯨꯡ ꯏꯁꯨ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃꯠꯇ ꯂꯩꯇꯅ ꯁꯦꯟꯁꯁ 2027 ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯄ꯭ꯔꯣꯐꯥꯏꯜꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯀꯥꯏꯕ ꯄꯤꯕꯗ ꯅꯠꯇꯅ ꯇꯨꯡꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯥꯛꯀꯗꯕ ꯗꯤꯂꯤꯃꯤꯇꯦꯁꯟ, ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯌꯥꯎꯅ ꯏꯟꯗꯤꯖꯤꯅꯁ ꯏꯟꯍꯦꯕꯤꯇꯦꯟꯠꯁꯤꯡꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯐꯒꯥꯔꯗꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯔꯤ꯫